ꯖꯀꯥꯠ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯕ ꯌꯥꯕꯒꯦ? ꯖꯀꯥꯠ ꯃꯤꯑꯣꯏ ꯃꯈꯜ ꯈꯔꯗ ꯄꯤꯊꯣꯛꯄ ꯌꯥꯏ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯂꯥꯏꯔꯕ, ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯤꯁꯥꯕꯀꯤ ꯆꯥꯡꯗ ꯃꯥꯜ ꯂꯩꯇꯕ ꯑꯣꯏꯔꯕ꯫ ꯑꯅꯤꯁꯨꯕꯗ ꯃꯤꯁꯀꯤꯟ, ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯃꯥꯜ ꯑꯃꯠꯇ ꯂꯩꯇꯕ ꯑꯣꯏꯔꯕ꯫ ꯑꯍꯨꯝꯁꯨꯕꯗ ꯏꯁꯂꯥꯃꯤꯛ ꯍꯨꯀꯨꯃꯠꯀꯤ ꯑꯗꯨꯒꯨꯝꯂꯕ ꯖꯀꯥꯠ ꯑꯃꯁꯨꯡ ꯑꯁꯔ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯀꯛꯅꯕ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ꯫ ꯃꯔꯤꯁꯨꯕꯗ ꯑꯗꯨꯒꯨꯝꯂꯕ ꯃꯤꯅꯥꯏ, ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕ꯫ ꯃꯉꯥꯁꯨꯕꯗ ꯑꯗꯨꯒꯨꯝꯂꯕ ꯃꯤꯔꯟ ꯇꯣꯜꯂꯤꯕ ꯃꯤꯑꯣꯏ, ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯃꯤꯔꯟ ꯑꯗꯨ ꯀꯣꯛꯊꯣꯛꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯖꯀꯥꯠ ꯄꯤꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯥꯜ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯃꯤꯔꯟ ꯑꯗꯨ ꯁꯤꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯃꯠꯇ ꯂꯩꯇꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯑꯗꯨꯒꯨꯝꯂꯕ ꯏꯁꯂꯥꯝꯒꯤ ꯒꯥꯖꯤ ꯑꯃꯁꯨꯡ ꯃꯨꯖꯥꯍꯤꯗꯁꯤꯡ, ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯥꯜ ꯂꯩꯇꯕ ꯃꯔꯝꯗꯒꯤ ꯏꯁꯂꯥꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯕ ꯑꯣꯏꯔꯕ꯫ ꯇꯔꯦꯠꯁꯨꯕꯗ ꯑꯗꯨꯒꯨꯝꯂꯕ ꯃꯨꯁꯥꯐꯤꯔ, ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯐꯔ ꯆꯠꯄ ꯃꯇꯝꯗ ꯇꯉꯥꯏꯐꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯑꯗꯨꯗ ꯃꯥꯜ ꯌꯥꯝꯅ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯈꯨꯗꯛꯇ ꯃꯌꯨꯝꯗꯒꯤ ꯄꯩꯁꯥ ꯊꯥꯍꯜꯂꯛꯄ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯀꯥꯠꯇ ꯂꯥꯏꯔꯕ ꯑꯃꯗ ꯃꯇꯝ ꯑꯃꯈꯛꯇꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯥꯜ ꯀꯌꯥ ꯄꯤꯒꯅꯤ? ꯃꯇꯝ ꯑꯃꯈꯛꯇꯗ ꯂꯥꯏꯔꯕ ꯑꯃꯗ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯃꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯅꯤꯅꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯕꯒꯤ ꯆꯥꯡꯗ ꯄꯤꯊꯣꯛꯄ ꯑꯁꯤ ꯃꯨꯁꯇꯍꯕꯅꯤ, ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯆꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯃꯁꯨꯡ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯛꯄ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯕ ꯑꯃꯗ ꯃꯇꯝ ꯑꯃꯈꯛꯇꯗ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯥꯍꯤꯕ ꯅꯤꯁꯥꯕ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯡꯗ ꯃꯍꯥꯛꯉꯣꯟꯗ ꯃꯥꯜ ꯄꯨꯂꯞꯅ ꯄꯤꯁꯤꯟꯕ ꯑꯁꯤ ꯑꯐꯕ ꯑꯣꯏꯗꯦ꯫ ꯇꯧꯕꯇꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯗꯨꯗ ꯃꯤꯔꯜ ꯇꯣꯜꯂꯤꯕ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯔꯜ ꯑꯗꯨ ꯁꯤꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯤꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯅꯛꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯖꯀꯥꯠ ꯄꯤꯕ꯫ ꯅꯛꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯇꯨ ꯑꯃꯗꯤ ꯃꯋꯥꯒꯤ ꯃꯔꯤ ꯅꯠꯇꯕ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯖꯀꯥꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯨꯁꯇꯍꯤꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯈꯣꯏꯗ ꯖꯀꯥꯠ ꯄꯤꯕ ꯃꯇꯝꯗ ꯗꯕꯜ ꯁꯋꯥꯕ ꯐꯪꯒꯅꯤ꯫ ꯑꯃꯅ ꯖꯀꯥꯠ ꯄꯤꯕꯒꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯅ ꯁꯤꯂꯥ ꯔꯦꯍꯃꯤ ꯇꯧꯕꯒꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯈꯪꯖꯤꯟꯒꯗꯕ ꯋꯥꯐꯝꯗꯤ ꯃꯄꯥ, ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯄꯣꯛꯄꯤꯕ ꯃꯄꯨꯊꯧ, ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯇꯣꯞꯄꯗ ꯇꯉꯥꯏꯐꯗꯕ ꯂꯩꯔꯕ ꯃꯔꯤ ꯃꯇꯥꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯃꯍꯥꯛꯀ ꯄꯣꯛꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯃꯌꯥꯝꯕ ꯃꯅꯥꯎ, ꯃꯥꯒꯤ ꯃꯆꯦ ꯃꯆꯟ, ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯒꯤ ꯃꯌꯥꯝꯕ, ꯃꯄꯥꯒꯤ ꯃꯅꯥꯎ, ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯒꯤ ꯃꯆꯦ, ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ, ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯒꯤ ꯃꯌꯥꯝꯕ, ꯃꯃꯥꯒꯤ ꯃꯅꯥꯎ, ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯟ ꯅꯠꯇ꯭ꯔꯒꯅ ꯃꯆꯦꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅꯆꯤꯡꯕꯗ ꯖꯀꯥꯠ ꯄꯤꯊꯣꯛꯄ ꯑꯁꯤ ꯌꯥꯏ, ꯇꯧꯕꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯂꯥꯏꯔꯕ ꯏꯆꯤꯟ ꯏꯅꯥꯎꯗ ꯖꯀꯥꯠ ꯄꯤꯕ꯫ ꯂꯥꯏꯔꯕ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯅꯥꯎ, ꯏꯆꯟꯅꯨꯄꯤ ꯅꯠꯇ꯭ꯔꯒꯅ ꯏꯆꯦꯗ ꯖꯀꯥꯠ ꯄꯤꯕ ꯑꯁꯤ ꯖꯥꯏꯖ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯈꯣꯏꯗ ꯄꯤꯊꯣꯛꯄ ꯃꯇꯝꯗ ꯗꯕꯜ ꯁꯋꯥꯕ ꯐꯪꯏ꯫ ꯑꯃꯅ ꯖꯀꯥꯠꯀꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯅ ꯁꯤꯂꯥ ꯔꯦꯍꯃꯤ ꯇꯧꯕꯒꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯇꯣꯝꯕꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯄꯣꯛꯄꯤꯕ ꯅꯠꯇꯕ ꯑꯗꯨꯒꯨꯝꯂꯕ ꯃꯃꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯋꯥ, ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯖꯀꯥꯠ ꯄꯤꯊꯣꯛꯄ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯖꯀꯥꯠꯀꯤ ꯃꯨꯁꯇꯍꯤꯛ ꯑꯣꯏꯕ ꯇꯥꯔꯕꯗꯤ꯫ ꯖꯀꯥꯠꯄꯨ ꯒꯤꯐꯠꯅꯤ ꯍꯥꯏꯔꯗꯨꯅ ꯄꯤꯕ꯫ ꯖꯀꯥꯠꯀꯤ ꯅꯤꯌꯠꯇ ꯀꯔꯤꯒꯨꯝꯕ ꯃꯗꯨꯕꯨ ꯒꯤꯐꯠ ꯑꯃꯒꯨꯝꯅ ꯅꯠꯇ꯭ꯔꯒꯅ ꯒꯤꯐꯠꯀꯤ ꯃꯃꯤꯡꯗ ꯄꯩꯁꯥ ꯄꯤꯕ, ꯍꯥꯏꯔꯤꯕ ꯑꯁꯤꯗꯁꯨ ꯖꯀꯥꯠ ꯑꯗꯨ ꯑꯣꯏ, ꯍꯥꯏꯕꯗꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯁꯤ ꯖꯀꯥꯠꯀꯤ ꯄꯩꯁꯥꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄꯒꯤ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏꯐꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ
ꯃꯍꯥꯛꯀꯤ ꯖꯀꯥꯠ ꯑꯗꯨ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯍꯥꯏꯔꯤꯕ ꯑꯗꯨ ꯖꯀꯥꯠꯀꯤ ꯃꯨꯁꯇꯍꯤꯛꯇꯤ ꯅꯠꯇꯕ ꯑꯣꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯕ ꯇꯧꯕꯇꯕꯨ ꯂꯥꯏꯔꯕꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯈꯨꯗꯝ ꯑꯣꯏꯅ ꯖꯀꯥꯠ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯕꯁꯤꯡꯒꯤ ꯂꯥꯏꯟꯗ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯗꯨ ꯌꯦꯡꯕꯗ ꯂꯥꯏꯔꯕꯁꯨ ꯃꯥꯟꯕ ꯑꯣꯏꯔꯕ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯃꯍꯥꯛꯉꯣꯟꯗ ꯖꯀꯥꯠ ꯄꯤꯊꯣꯛꯈ꯭ꯔꯕ ꯑꯃꯗꯤ ꯀꯣꯟꯅꯊꯪꯗ ꯑꯁꯨꯝꯅ ꯈꯪꯂꯛꯂꯕ ꯃꯗꯨꯗꯤ ꯃꯍꯥꯛꯉꯣꯟꯗꯒꯤ ꯖꯀꯥꯠ ꯂꯧꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯖꯀꯥꯠꯀꯤ ꯃꯨꯁꯇꯍꯤꯛ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯖꯀꯥꯠ ꯄꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯖꯀꯥꯠ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯖꯀꯥꯠꯀꯤ ꯃꯃꯜ ꯑꯗꯨꯗꯒꯤ ꯂꯥꯏꯔꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯐꯤꯅꯆꯤꯡꯕ ꯊꯧꯔꯥꯡ ꯇꯧꯕꯤꯔꯗꯨꯅ ꯄꯤꯕ ꯑꯁꯤꯁꯨ ꯖꯥꯏꯖꯅꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯕ ꯖꯀꯥꯠꯀꯤ ꯃꯨꯁꯇꯍꯤꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯖꯀꯥꯠꯀꯤ ꯃꯃꯜ ꯑꯗꯨ ꯂꯧꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯃꯜ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡꯅ ꯍꯔꯥꯎꯅ ꯀꯅꯥꯒꯨꯝꯕ ꯃꯥꯜꯗꯥꯔ ꯅꯠꯇ꯭ꯔꯒꯅ ꯖꯀꯥꯠꯀꯤ ꯃꯨꯁꯇꯍꯤꯛ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯗꯁꯨ ꯈꯔꯆ ꯇꯧꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃꯗ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯊꯥꯖꯤꯟꯈꯤꯕ ꯑꯣꯏꯔꯕ ꯍꯥꯏꯔꯤꯕ ꯑꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫